ngangkhong maripan thuna yangna chelakpana sangai masaikon panglakpa amuktangdi khingna launa ngalamge matakom nganglainaba machuna satkai masek mangalna taibang apumba khudingda kaina bidai pirakle mangaladu thungi yumamagi kamada hangdokliba thungnao namibana humduna maikei salai khangdraba phizang dugi marumda leiri kanagumba ama floor matakta karishu thoksada phamli kanagumbi mahakto akoibada chairi chenama sing khangdana maning tamliba pombigom thekna khoina koipai pairi ka manung adudada Hazingi khumjingi khalluba tawdi mahagna adubu makhutta chena amadi leiri madumadi chena pairi floor mathakta thamduna masa pumba dontharakuna makhutta kalam ama paiduna kari no iri wahai khara asumna punsi makhak leirami hingli haibeta mangairap haurakpham satpham nakadomda leiri tupna tinana bokhonani taibang mirakta lamjing minaba kana yauda kaino iriduna tapna mengna napada chirol tawrapagum hairapani adubu pukning lupsine iriba mahakadunadi misakama changlakpagi sawmado phangautra mali ingakngakna tungon thori lebliba misakadubu kauri Kagemba monghada kumlakna pamtharai kayage nubiduna mukhumlei ai karigumma masumirambani aduba karino nangi hongnabi tritrangdura kumboy hanglakpoi sontana hairi nupiduso aigise asingbagi tritrangoi gadra kagemba yang na khumlei hagidobani nungsi Ningdagi phorpo khalbo kanana tritrang ni haidunu khangdaba mina haibani akhangba kana manadi soiden haigani maduma nasingbo helaiti haina makhuna pairamba chena ado tamna thupjili thamkhre mafam chana madudagi chairiba chena singdada mo mai onsilaktuna amamam to oina khunjilai wangangnadi khagemba so mateng pangsilai nungsina hanglei Bajongna kay hairake lawon haire karigini haige khangde su yawra khangbai duni hare those tadi ani do makhata na dre chairi badulu shilaga kaadu dagi thoklagle samchai mathanta macha khagem babu yoglakpani khagem badang natana nungsibusu macha sakna yoglakpani Nungsi amadi khagemba lengani senglaba marum oibagi marina anisi chena punbani masi khagemba gi apokpa samchaina su khangi nungsina sumhapu apoko mapagum khanjai nungsi gi imung manung hairagadi khagemba samchaina oigani konthong amatangna sumang amatangda yumpham ani thokna sai amana mapa macha leini amana nungsi matomta lei Nungsi amadi khagemba University amatada tongan department da mahi tamli Nungsina Manipur Institute of Management Studies MIMS department da aduga khagemba na Psychology department da Nongma nungthilamadani Nungsi magi department dagi class loiraduna thoglaga Two-wheeler set leriba domda prapaplai Nungsi yengbada mapung pharabi lesabi amagi masakni masamdo pangsang sangde lengban khazak hendokpani butterfly layers haircut da kaaga wai thadoi miyoi mitau phazabini wangbusu haibit wangi 5.6 mayada oigani hibam mitam aduda seliba akhoi department ki uniform ado mangonda thudok hendokna pakchabi oi full sleeve collar shirt mathakta liliba blazer mulliba necktie formal pen amadi khongdana black color loafer crossbody bag ama fainian silaga
mamai mai thonga chanaba sunglass tu mahapaga black color ki marks to upsina pocket ki gari so du satuklaga magi Vespa white color do ithokadabadagi honari tanja dumaktada makhoigi department gi satra soriba wangthoi so prap tunginarakuna mabu korupado nungsidai kayemo hainaure wangthoi as magi wabu khangde koi ayum phauda thilamo gari yaukte mangonda thilaludana o nupiuna chani karambano handaki sinamo hadagi university gi miss fresher dakibido hanaiduna kaidauraba mana koi bunu pibu hafta phana chatpro nahana tokna khram pare si so nang thoro nungsina pocket ki gari so salaga wangthoi thamna phatlangai langai bu so do wangthoi okay honari ngai sanglama makudamana ta phana okre wangthoi amadi nungsi so wogliba makuda du da yenglambadagi mi masakado kanano khangning duni yenglei atai nate makoi department adugi mayamna yaraba CR class representative aduni Mudang tauba marepka mayunga jamanana jaw sanglaba irang buwa minongna taibang pumba sumat bangamba miding amana taibang khungsat lephan bangamba nuza khudingmaki thamoida magi mafam mamamdi kansinduna thaman bangamba matik leibu nupa aduni nupa do salaingan mamangangni BEMS department gi logo namlaba blazer gi oirum thangbada theliba name plate da mayek sing iri Salaingan mamangang CR BEMS department wangthoi na fat hari masoi sodo piro salaingan ba sodo makuna paisilaga khongrau ki pocket da humjin khituna thaksadan hari kana ge ya biyor garam nawani na class gi thoise class lo rem na thokluk pusibu kana da ge ya bam lo dorage chalo yare na ani du gi mari do makha samtharak nungsina phat hari yare nakhoi ni ngangnaru ro saida aigi sodudi bibiro adamak thapsa da khumlei salaingan bana yaro hensa kana dano nungsi tabli salai bu yengna khong thang do na changlei machin da so asum na ngangli o yare roi na yare do sing bagya wahi si haina salai gi mamang mak da leplaga musuk muna langtrik langlaba anan ba khungup matona duda nungsi gi khungup aduna amuktang kan net silei salaingan ba khangsu sugali nungsi makhung do handokre salaina makhung do sekau tawduna sodo pire daini he phajana haya basida makutagi sodo fatmulaga nungsi khajik paisalamaga hana inthoklaga leiriba magi gari da kakatuna start tawi madu ubada wangthoi salaida hafitang yenglamlaga hathu nungsi gi gari maning da tongkhat ke tawi adu bunang hodre atopa sanglaba khong amanoina hankhre tongkhatpa kansin banang hodre wangthoi fathai doki sina karum lige tonglagli banupa do khagem bani nungsi salaingan ba wangthoi makoi hunga department pundrabusu university di puli bakau banina wangthoi amadi salaina khagem babu masakhangi khagem bagi gari yarok to banumita nungsi ga he khanminai haibuso makoi na khangi khagem ba wala ngangda gari du da yam lemna tungduna lei wangthoi gi matau tu da salaingan ba karim na noklaga soli galak tumbe nungsi mamai khanglei lei thoraktuna wangthoi da hairi yare amasigi thabak to chanmina ruro hairamaga nungsi amadi khagema thodokre wangthoi I kana sorawi sinu bisi si wangthoi sakong khangu honglaga salai romda nomi onsilei matau to khangmu salai magi gari macha do nangori de bogom pat inthoga matomda chatki ge tawi wangthoi su fatun khali yare chalo saya mukhidai lehu chalo as nungsida sum phagi tormai chalo yare ngana ani do asam lakpana university gi
Northern Entrance satpagi lambida leiriba helipad adomda gari do thausilai hanana nupi ama makhoi bu ngaiduna lerami nupi do mi di khara piktak tawi di haibabu yengba nungaibu sakta oi hek yengbada phajaine haining oidaba nupa khara di tangani Fazari ngai mathakta fashion style yomlaba nupi ni haibada laloi maramdi lairik tamba lakpabu onthokna kena silagi mitki pa dumadi humai darkar leiroi mina khanaba hawra aso khutki sanglaba chumtrik tungba khujinduna ngathok chaba yagani curly tawraga thadariba samdo phanabu phazari longliba hills ki awangbududi masagi haika manarap tawrani Salangan bamadi wangthoi gari do khamlaga kumtharakli wangthoi tungda leplaga salai de lon chirol tawri nangi eksing dugi mamangda pangnopti no porohe si koirade salai suma khut ka tamduna no fet tawraga hari level di wangkhalake dani anthaba thakdadi sugum komoroi si kainaraga nane asidi henbiyo khangidana Salangan mamang thaduna changlai Luruknana nupiduda yenglaga irang minuk amaga loinana pocket ani makta makuto khumjinduna hanglai Kyam kuirage Azabi nupido salaida kharapna yenglaga hairi How dare you make me wait for half an hour on the first date Nokfenok wait tawramba nupani do nokpa khangan hanjilaga amana amada yengni aduga mukso nupiduda Pulap khanging yeng thore Salai the noksanari Sorry next time I won't make you wait Nupido magi gari da nga tharap tawraga leblambadagi chumna lepkhalaga wangthoi da khuthinduna hanglai And who is he Wangthoi masana masana khuthinjaraga hari Oh aibura Yes Nupidugi mongduda wangthoi pakum pibagi mutoin hanglei Kaino somsibu maitei natabro maitei lunga thokta basala Nupido mamai falai thokraga tablapna khumi Thoi Oh adudi maitei macha ngak imalonda dum ngang si kaino ingrazi da natraso Salangan ba wangthoi da khuning nai bit illi ilagni ba khuning do wangthoi na mu khandun illaga dolap hai English department ki satrane haibagi zati pasana ngai Salangan batasina de wangthoi gi wado nupi de onsilaga hai wangthoi gawi aigi marumni ma ngai ngai dani aina ngasi thing siso wangthoi khangprek khangna yenglei e lakminaraga nangso do phawdi phajade Salangan ba mukso nupi de hanglei ado mayamna Miss Fraser haina adum kaunakre Mingasing mado kay habano Nupido mamin mana lakthoga hanglei Eh nupida pami nungsiena so propose tawbiri aduga mingpaw khangamdaba You are disgusting I am done Wangthoi karimnana nokfe tawraga salai de yenglei salai sunghakde kumpam khangde adubu satkhumlei Thamoi sida phawrakpa nungsibadubu mingleifam khangri Ngaiko pathako hairaga hekta yabrane nasak naming khangdri ngai degi thamoi sida nangi nungsibana jobol phumadi kandana leikrabani Salangan bagi wada tabada tungoirapna lebliba wangthoido uhugi bodawi andokpagi mongda makut oina khanau mapadu da thamduna khangi Saugi toramba nupidusu Salangan bubu sathina ngauzaba nupi moiba maramna Saubudi ngamdri Hena dom nokfe tawraga salai de yenglag hai Mingbudi koko kawi O fazai chani saka Wangthoi koko ta cheptharap yenglamlaga nakana onthoga matom da soli Koko kai nungtung daga thuladi yam phasadabu ming Ani dugi sanariba warido sumtaba wasalakpatagi wangthoi Kudang gari da yengna khawde magaire pungse mari helakle
ꯑꯩꯕꯨ ꯑꯩꯈꯣꯏ ꯔꯨꯠꯀꯤ ꯕꯁꯇꯨꯁꯨ ꯅꯪꯍꯧꯗꯒꯨꯝ ꯇꯧ ꯁꯂꯥꯏ ꯉꯥꯟꯕꯅ ꯀꯣꯀꯣꯗ ꯍꯥꯏꯈꯤꯕꯗꯣ ꯋꯥꯡꯊꯣꯏ ꯇꯥꯏ ꯐꯔꯦ ꯀꯣꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯜꯂꯨꯀꯣ ꯍꯣꯏ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯣꯀꯦ ꯕꯥꯏ ꯋꯥꯡꯊꯣꯏ ꯅꯪꯉꯔꯣꯏꯗꯕꯒꯨꯝ ꯒꯥꯔꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯁꯣꯗꯤ ꯁꯂꯥꯏꯁꯨ ꯁꯣꯗꯣ ꯄꯤꯔꯒ ꯅꯪꯉꯔꯣꯏꯗ꯭ꯔꯣꯅ ꯁꯣꯗꯣ ꯂꯧꯔꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯅ ꯇꯧꯅ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯊꯪꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯗ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁ ꯑꯍꯥꯟꯕ ꯑꯣꯏꯕꯩꯅꯤ ꯃꯊꯪꯗ ꯍꯥꯏꯔꯣꯏ ꯋꯥꯡꯊꯣꯏꯅ ꯑꯣꯏꯅ ꯊꯧꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤꯕ ꯀꯣꯀꯣꯅ ꯁꯂꯥꯏ ꯉꯥꯟꯕꯗ ꯕꯕꯥꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯛꯏ ꯁꯂꯥꯏꯁꯨ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯝꯃꯒ ꯑꯗꯨꯃꯛ ꯑꯦ ꯕ꯭ꯂꯣꯛ ꯄꯥꯡꯕ ꯂꯝꯕꯤꯔꯣꯝꯗ ꯊꯧꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯈꯒꯦꯝꯕ ꯃꯈꯣꯏꯅꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯊꯣꯡꯒꯥꯟ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯈꯒꯦꯝꯕꯅ ꯈꯥꯝꯂꯛꯏ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯅꯨꯡꯁꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯦ ꯈꯒꯦꯝꯕꯅ ꯑꯗꯨꯃꯛ ꯇꯨꯡꯗ ꯇꯣꯡꯅ ꯒꯥꯔꯤꯗꯣ ꯃꯈꯣꯡ ꯑꯁꯥꯡꯕꯗꯨꯅ ꯉꯥꯛꯄꯤꯔꯤ ꯅꯨꯡꯁꯤꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯕꯗ ꯈꯒꯦꯝꯕ ꯃꯥꯡꯂꯣꯝꯗ ꯈꯖꯤꯛ ꯆꯈꯠꯇꯨꯅ ꯐꯝꯂꯒ ꯒꯥꯔꯤꯗꯣ ꯄꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯣꯡꯍꯥꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯍꯨꯝꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯒꯦ ꯆꯔꯥ ꯋꯥꯅꯕ ꯉꯥꯏꯔꯝꯃꯅꯣ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯑꯩ ꯆꯥꯔꯣꯏ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯃꯥꯏ ꯑꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯈꯒꯦꯝꯕꯁꯨ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯎꯞꯂꯤꯕ ꯃꯥꯛꯁ ꯕꯦꯒ ꯑꯃꯗꯤ ꯁꯟꯒ꯭ꯂꯥꯁꯇꯨ ꯂꯧꯊꯣꯛꯂꯒ ꯕꯦꯗ ꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝꯒ ꯀꯩꯒ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯅꯨꯡꯁꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯇꯨꯅ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ID ꯀꯥꯔꯗ ꯑꯃꯗꯤ ꯇꯥꯏ ꯕ꯭ꯂꯦꯖꯔꯗꯨ ꯂꯧꯊꯣꯛꯏ ꯂꯧꯊꯣꯛꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯈꯒꯦꯝꯕꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯔꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯅꯨꯡꯁꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯃꯈꯥ ꯆꯠꯊꯩ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ ꯁꯣꯝꯗ ꯈꯒꯦꯝꯕ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯃꯈꯣꯡ ꯆꯥꯛꯋꯥꯟ ꯀꯥꯟꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯂꯣꯟꯁꯤꯜꯂꯤ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯁꯇꯨ ꯈꯟꯗꯔꯛꯏ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯇꯦꯕꯜ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯦꯕꯜ ꯂꯦꯝꯞꯗꯣ ꯊꯥꯡꯒꯠꯂꯤ ꯅꯥꯡꯒꯟꯗ ꯄꯣꯔꯤꯕ ꯕꯦꯒꯇꯣ ꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯂꯒ ꯕꯦꯒ ꯃꯅꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯧꯊꯣꯔꯛꯏ ꯌꯥꯝꯅ ꯊꯥꯕꯁꯨ ꯅꯠꯇꯕ ꯄꯥꯕꯁꯨ ꯅꯠꯇꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯒ ꯕꯦꯒꯇꯣ ꯑꯃꯨꯛ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯅ ꯇꯞꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯔꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒ ꯂꯥꯏꯔꯤꯛꯀꯤ ꯑꯅꯥꯟꯕ ꯀꯣꯕꯔꯗꯨꯗ ꯃꯈꯨꯠꯅ ꯄꯥꯝꯃꯨꯅ ꯅꯥꯜꯂꯛꯏ ꯇꯞꯅ ꯆꯦꯅꯥ ꯑꯃꯃꯝ ꯐꯥꯀꯠꯂꯛꯏ ꯆꯦꯅꯥꯗꯨꯅ ꯑꯁꯨꯝ ꯐꯥꯀꯠꯂꯛꯄꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯨꯠꯇꯣ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯃꯥ ꯃꯁꯥꯒꯤ ꯅꯥꯇꯣꯟ ꯃꯌꯥꯗ ꯊꯝꯂꯒ ꯑꯍꯟꯕ ꯂꯥꯏꯔꯤꯛꯀꯤ ꯑꯍꯥꯟꯕ ꯆꯦꯅꯥꯒꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝꯗꯣ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯝꯃꯤ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕ ꯆꯦꯅꯥꯒꯤ ꯐꯣꯡ ꯁꯥꯔꯕ ꯃꯅꯤꯜꯗꯣ ꯃꯈꯖꯥꯏꯗ ꯊꯝꯂꯗꯨꯅ ꯃꯩꯁꯥ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯂꯤ ꯃꯗꯨꯗ ꯈꯒꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯏꯔꯤꯛꯇꯣ ꯍꯥꯟꯅꯒꯨꯝ ꯇꯦꯕꯜꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯇꯦꯕꯜꯒꯤ ꯗ꯭ꯔꯥꯋꯔ ꯆꯤꯡꯊꯣꯛꯇꯨꯅ ꯁ꯭ꯄꯦꯛ ꯀꯦꯁꯇꯨ ꯂꯧꯊꯣꯛꯂꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯐ꯭ꯔꯦꯝ ꯑꯣꯏꯕ ꯁ꯭ꯄꯦꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯎꯞꯁꯤꯜꯂꯤ ꯀꯦꯁꯇꯣ ꯑꯃꯨꯛ ꯗ꯭ꯔꯣꯋꯔꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯀꯣꯛꯇꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯀꯠꯇꯨꯅ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯈꯨꯗꯣꯝꯕꯤꯅ ꯃꯄꯥ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯊꯤꯜꯂꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗ ꯅꯨꯡꯁꯤ ꯆꯠꯊꯣꯛꯂꯨꯕꯒꯤ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯊꯤꯔꯤ ꯆꯥꯛꯇꯣ ꯊꯤꯅ ꯃꯀꯣꯛꯇꯣ ꯉꯥꯎꯕꯣꯏ ꯆꯤꯛꯄꯣꯏ ꯇꯧꯕꯒꯨꯝ ꯇꯧꯔꯛꯂꯤ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯃꯁꯥꯗꯣ
nomom nomok tawri khagem ba pungning changna mamin ani natang laik tu sumparam badagi oirom thangwa makut ado khutum ta sindana table mathakta tablabna tantha naina tok 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 launa makoldo thokhalai nungsi chak hapa plate to pairaga chakhumdagi magi bedroom tabna tabli tabli changlakli makok to ngautuna amuk so khangli khomli lepi tamna sum thanglakpa khongthang do phamang du da chaplepi kagemba magi mamli ba kana silai trouble room aduda tumina dumak phamli table da thokal lamba makhol do lep khrabada machinda tapna solei 1 2 3 4 5 6 7 ek haiba loibaga khagemba makhud oidu thangalakduna khubi amadi khuyai ani do khukapi amutang hauna kapai khonthang yeina makhuta chak yawa plate paiduna turoi ngamloi phamangda leplam nungsi jab yungduna mikup khra leplam laga makhuta pairiba plate ado laimai de khangta thadakhre room duma chakna pungchai chairami chakta nate nungsi masa siyauna wakhal mangna laimai thakta khangai haitharaktuna floor mathakta wantaduna tukre